nangonda mi amane khanba wakhal singdu khangdokpa ngamagi sakti du yauragadi nang kamdauni masing amagadi kana kana ge wakhal di nang khangdokki khalli THAOMEI studio na lanthokjari MIGI WAKHAL KHANGDOKNABA pambei taramari min he khalakba wakhal singdu khangdokpa ngamagi sakti du yauragadi ekoi yam thi nungaini nangna nangi crush ki wakhal du khangdokpa ngamani nangi namanabagi wakhal du khangdokpa ngamani nangbu interview lawriba midugi wakhal du su khangdokpa ngamani paisa paiba mi singi wakhal du su khangdokpa ngamani hattaba tawrakadaba midugi wakhal du su hana khangdokpa ngamani asina maram oiraga mi amabu paidigi fajaba mawongda loinaba ngamba mi amadi nang soidana oirani adubu Hollywood film da yauriba dugumna MIGI WAKHAL KHANGDOKPA ngamba midi ngasi faw leitri adubu psychologist sing FBI agent sing amadi atai thak wangba security personnel singna pambei kharagi matengna MIGI WAKHAL du khara makai di khangdokpa ngammi psychologist amadi body language ki maramda nainireba miyo singna asumna fongdokli mi amana magi wakhal da khallibadu magi body language habadi miyo digi hakchang gi leiba pibamduna 55% di takthui konjel ge ani amawangduna 38% takthui aduga ngangthokliba waduna sumnatagi 7% tamok takthui asina takpadi mi amagi wakhal khangdokke hairgadi padigi maroina magi body language tu yengba mathau tai habani aduna psychologist natraga FBI agent mang natragasu mi kudimangna khangba ngamgadaba MIGI WAKHAL KHANGDOKNABA body language khara khangminasi masi khangagadi nang hanaga manadaba anawo mangal chenba mi amadi soidina oirani THAOMEI studio na mayamgidama khomjinduna lanthokjari loidri fog yengbiu anawo lawsing kharadi soidina hengatkani number 1 mityang mit haibasi thawai gi mamini mit na yengnaraga paw fawnaba faw yaribani michana matamda magi thamoi da gari fawri habadu loina khangba ngamgani miyo yamana nangi mitta yengbadagi hongdokpa ngamdraba miduna nangonda nungsi nungolgi apamba laibagi oibasu yai nakana madana nangna miduda mit yengsinba matamda mana nangonda yengakpa ngamdraba makoigi wakhaldu chamamnabagi oiba yai natraga nangonda karigumba wafam ama lotbagi oibasu yai mi amaga wari sanaba matamda miduna nangonda pakatpa amaga loinana mit kuptana yengduna leiragadi mana nangonda karigumba oidaba amadi ngangle habani nangonda kari reaction fawi habadu makoina khangdoknaba honaribani aduga miyo amana nangata sengna unaningagadi nanga wari sanaba matamda masadu nangonda onsingani mittuna nangi mitta yengani masigi wanabada nanga miyo amaga thengnabaga makoigi mittu nakanda yengthoknaba honarabadi makoidu nangondagi nathoknaba honabagi kudam amani mi amana nanga thengnabada sumna tawragadi masi ningsingbiu number 2 pisum wari sanaba matamda midigi pisumdu yeng mi amana pisum thangkatbagi maroiba maram ahum lei angakpa thawdok awaba thawdok akiba thawdok khanduni yengu namanabaga chamchamba wari ama sanaba matamda pisum thangkatma honabadu wana thokani kanagumba amana nanga wari sanaba matamda angakpa awaba akiba fawroidaba warida pisumdu thangkatlabadi miduna nangonda natraga wariduda ainadre takpani number 3 momon nokpa chenbalda nokpa saragasu mitta yengbadadi nokningi natraga nokningde habadu tasengna khangba ngamgani nokningna nokpadi mitchu yaugani nokpada nangi mitpandu khojingani mi ayamana makoina khalliba wakhal makoigi thamoida fawbadu losinaba noksinagani maramsina nangna matung tabada mi amana noklibadu tasengna thamoi manungdagi noklibra khangge haragadi makoigi mitpan khojinbadu yengu nokpaduda mitpan khojindragadi karigumba amadi lolabani number 4 makoina ngangba wa karigumba nangna mi amaga ahanba oina unaraba makoina saba waridu mi amagi subano makkanbagi wari saragadi anama matamda midisu subano makkanba mi ogali tijinbagi matungina mi amana atopa amagi magun lepada yamna fai hona khangi mabuk ingi hairagadi anama matamda mahaksu magun singdu chengali amaromda masigi wanabasu chumdaba natte kanagumba amabu mi wangangnagali chamotnai mi busijinai haganba mi singdu masasu adugumba magun singdu chenbana namba oigali number 5 toina ngak nomba habisi miyo amana nangi wadu yaningi haibagi kudamni adubu ngak nombadu henjana nomagadi mabu masak khangbinaba honabagi oibasu yai atopa madana ngak henjana nombadu nangna ngangbu wadu gyan tahaudragasu wa makha satharaknaba khangba sabagi oibasu yai number 6 khadang kanagumba mana masagi wareba ama lauramdaida makoigi khadangda naigani amadi mamittu mathakta makhada nakanda yengthokpasu yai masina taklibasi makoi wakhal aruba ma khalli takpani khadangda chena paisanba haibasina chinda atopa wahi hairagasu midu wakhal nungaitaba ma khalli takpani
wariduna maram oiraga mangon nungai handaba oibe ai natraga wakhal nungai taba amada tautuna leibigi oibisu ai masi natabada midugi khadangdu masagi makut mathakta thammagadi mamaidu atopa opposite sex amada aisida leirei haibugum unnaba honabani nupa natraga nupiduna yengbinaba honabani nupa natraga nupi amana nangi mangda asumna taruklagadi masi ningsingu. Number 7 mi amagi firei mi amana masagi hakchang dubu karamna pulna chatli habigi maongduna masagi self confidence ki maramda kharadi fongdokchari kudamoina kanagumba amana masagi lengjumdu maninglomda inthoklaga mamai da chumna yankhattuna chatpadu masadu afabani khanjaba masagi confidence wangbagi kudam amani kanagumba amana thareknaraga chatpaduna anama matamda wakhal hanthabagi kudam oigalli. Number 8 kubak ani noiba mi amana kokta khanbadu magi khutta uthoi thajanai mi amana masagi khubak ani noiba habsi iram amagi apa fall lakani khanbagini tungda lakadaba thabak amana maram oiraga haraubana makoigi asadu wan khanbagi kudamni. Number 9 nonthaba amadi longthokpa kanagumba amana nanga wari sanaba matamda nangna saromda nontharaba nangna hairiba wadu miduna taningmagi kudamni nangi wadu yamna maroi haiba utpani natragana nangonda ikai khumnaba utpagi kudam amani mi amana sumna tawragadi nangna sariba waridu miduna taningabani nangnasu waidiki fajaba maungda wari sanaba honabiyu masigi onabada wari saba matamda miyo aduna matunglomda longthoklaba nangi waridu taba wari natraga maram amadagi hainadaba pokhalle takpani. Number 10 khut amadi khonglon janba masi yamna toina togonba thawong amani asumna leibisi mi ayambagi nungai jaba hinabini adubu body language ki matung inadi mayam maraktagi makoigi wakhaldu phaklang ama khajinbagumani mi amaga nanga ahanba unaba natraga anabu wakhallon amagi maramda nangna wari saba matamda miduna sumna tawragadi afabagi kudam natte khut natraga khonglon janaba habisi machinda momon noktuna pampiragasu wadu makoina khangingde habagi kudamni miyoidagi mangda leiri pumnamaktagi maki wakhal amadi thamoidu tingjinbagi kudamni masiga manana makoigi makhongna oliba maikaiduna bibam kharasu tagli nangbu yaba midi wari saba matamda makhong ani du nangonda onsilakani amaromda makoigi makhongdu thonglomda olagadi nangi waridu pele chaninge habigi kudamni. Number 11 mi amana set chariba firol mi amana seliba firol duna midugi maramda achobu magun amadi fongba ngammi miduna masagi samdu mapok tana hatlaba seliba dress tuda ake amogi machak yauraba mi adu machu tana tawbu pangganba mini casual dress satkanba masamdu sit nandragasu mong tana fajanba mioi wargana wakhal leiba ana wakhal chagatpa ngamba mioi amaromda set sariba firoldu manam nam thiganba mioi singdi anama matamda atanba mioi galli lik kudob jantra siganba mioi singdi light thajaganba mi singni makoina seliba firoldu yengbada nangchu kharadi adum khangba ngamgani. Number 12 machin khumba udam sidi aikoigi angang oringai matamdu ningsinghanbani angang oringaida wa ama haidoktanaba honabada chin khummi aina bisi chawlagasu adum loinadana lei mi amana machindu khubakna oirgasu khusa khajitang oirgasu khumaba aronba wa ama ngangthokkidanaba honaribani karigumba kandasu lok khojinadana machin khumnaba honabasu yaudaba natte. Number 13 posakama chikpa masagi anok machai chiktuna leiba mi ama thengnarabra madugumna thengnaragadi mateng pangbinaba sem saro makoi tasengna masana khanthajadragasu wakhal amana wahalabani anokta natana pencil kolom natraga churup chikpa fau awabadu utpagi kudamni asumna thengnaragadi kari awaba leiri habadu hangdokpiu wahinada orabasu awabadu mateng pangbiu nangbu punsigi kawro. Number 14 firei semba nupi amana nupa amada apama fauragadi nupadugi manak yaubada magi fibamdu semjanaba honarakani yanglen tingkhatpa khong karan chatpa natraga makuttu lonjinarga thambadu mangonda yengbinaba honaba amadi nupaduda apamba utpagi kudamni chapmanana nupa amana masak matau fajaba nupi amagi manakta magi furit color amadi fibamna chingba semjallagadi nupidu mana pami takpani adumoinamak furit color semba habisi miyoiduna aranba mangang natraga mafamduda leiba hainadabana mafamdu thadoklaga chaningbagi oibusu yai. Masini khwaidagi maroiba migi wakhal khangnabagi pambeisingdu
ꯑꯗꯨꯕꯨ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄ ꯃꯔꯝ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯐꯩ ꯐꯠꯇꯦ ꯂꯦꯞꯀꯅꯨ ꯃꯗꯨꯅ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗꯨ ꯂꯥꯟꯅ ꯑꯥꯔꯊꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨ ꯁꯥꯎꯒꯜꯂꯤ ꯈꯜꯂꯒꯗꯤ ꯃꯥꯅ ꯉꯥꯡꯉꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯁꯥꯎꯔꯒ ꯉꯥꯡꯉꯛꯄ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯏ aduna video si kamdaubugi nangna khangba body language atai leiragasu comment soidina ibirau video si yang birgadi soidina like tobiu adongi like amana channel sibu mayamda yawhanbada achawu mateng amadi soidina oigani channel sida ahanba oirgadi subscribe tobiu bell button namba kawbiginu sigumba nungai video thagalpo kudingi chithabiginu